ꯄꯨꯝꯅꯃꯛꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯩ ꯑꯅꯧꯕ ꯕ꯭ꯂꯣꯛ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯁ꯭ꯀꯤꯞ ꯑꯝꯇ ꯇꯧꯗꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁꯨꯝ ꯍꯥꯏꯗꯤ ꯑꯌꯨꯛꯇꯒꯤ ꯍꯧꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣꯅꯤ ꯀꯣꯂꯤ ꯍꯋꯥꯏꯁꯦ ꯑꯂꯤꯕꯅꯦꯕꯀꯣ ꯀꯪꯍꯟꯗ ꯊꯝꯈꯤꯕ ꯀꯣꯂꯤ ꯍꯋꯥꯏꯗꯨꯗꯤ ꯑꯗꯨꯗꯣ ꯑꯩ ꯉꯥ ꯊꯣꯡꯕꯗ ꯍꯥꯞꯀꯦꯅ ꯁꯨꯃꯥꯏꯅ ꯑꯩ ꯀꯥꯝꯊꯣꯛꯑꯒ ꯊꯝꯃꯦꯕꯀꯣ ꯀꯥꯝꯕ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯀꯥꯝꯊꯣꯛꯑꯒ ꯊꯝꯃꯒ ꯍꯤꯟꯖꯥꯡ ꯊꯣꯡꯕꯗ ꯁꯨꯝ ꯍꯥꯞꯄꯒ ꯆꯥꯕ ꯍꯥꯎꯋꯦꯕꯀꯣ ꯁꯨꯝ ꯈꯔ ꯆꯥꯟꯁꯤꯟꯕꯅꯦ ꯑꯗꯨꯒꯤ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯤꯡꯉꯒꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯥꯝꯊꯣꯛꯑꯒꯅꯦ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯦꯕ ꯑꯗꯨꯅ ꯍꯥꯎꯋꯤ ꯁꯨꯃꯥꯏꯅ ꯃꯩꯈꯨ ꯀꯥꯔꯤ ꯁꯥꯔꯤ ꯃꯨꯜꯂꯦ ꯐꯖꯅ ꯃꯁꯂꯥ ꯐꯖꯅ ꯇꯣꯠꯂꯒꯦ ꯈꯥꯡ ꯁꯥꯔꯦ ꯁꯤꯁꯦ ꯕꯣꯔꯥ ꯆꯥꯔꯁꯨ ꯍꯥꯎꯕꯅꯤ ꯌꯦꯅꯝꯒ ꯈꯔ ꯌꯥꯝ ꯇꯧꯔꯒ ꯍꯥꯞꯄꯒ ꯕꯣꯔꯥ ꯆꯥꯕ ꯌꯥꯝ ꯍꯥꯎꯕꯅꯤ ꯁꯤ ꯍꯧꯖꯤꯛ ꯉꯧꯔꯅꯤ ꯈꯥꯡ ꯁꯥꯔꯦ ꯁꯤꯒ ꯊꯥꯎ ꯍꯥꯞꯄꯦ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯑꯍꯥꯟꯕꯒꯤꯁꯦ ꯁꯤ ꯉꯧꯕ ꯂꯣꯏꯔꯦ ꯅꯦꯛꯁꯀꯤ ꯑꯃꯈꯛ ꯑꯩ ꯉꯧꯔꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤꯕꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯃꯌꯥꯝ ꯉꯥ ꯃꯔꯨꯝꯁꯦ ꯑꯩꯗꯤ ꯃꯌꯥꯝꯁꯤꯒꯅ ꯂꯩꯔꯦ ꯏꯆꯥꯅꯤꯄꯥꯁꯦ ꯃꯥ ꯕꯤꯟꯗꯥꯁꯇ ꯇꯤꯚꯤ ꯌꯦꯡꯅ ꯉꯥ ꯃꯔꯨꯝ ꯐ꯭ꯔꯥꯏ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯇꯧꯅ ꯆꯥꯔꯦꯕꯀꯣ ꯑꯩꯅ ꯃꯅꯤꯡꯗꯒꯤ ꯉꯥ ꯉꯧꯅ ꯃꯔꯨꯝꯁꯦ ꯉꯧꯅꯅꯦ ꯃꯅꯤꯡꯉꯣꯟꯗꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯁꯜꯂꯤꯕ ꯑꯗꯣ ꯌꯦꯡꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩ ꯁꯨꯝ ꯆꯥꯛ ꯊꯣꯡꯅ ꯃꯊꯛꯇꯒꯤ ꯐꯤ ꯂꯧꯈꯠꯀꯦꯅ ꯆꯠꯂꯤꯑꯕꯀꯣ ꯅꯨꯡꯁꯥꯁꯦ ꯌꯦꯡꯉꯨ ꯅꯨꯡꯁꯥꯁꯦ ꯈꯨꯠꯁꯥ ꯑꯃꯅꯤ ꯃꯄꯥꯟꯒ ꯊꯣꯛꯅꯤꯡꯗꯦ ꯐꯤꯒꯁꯦ ꯄꯨꯡꯈꯥꯏ ꯑꯃꯗ ꯐꯖꯅ ꯀꯪꯉꯤ ꯅꯨꯡꯁꯥ ꯁꯥꯃꯟꯈꯤꯗꯅ ꯁꯥꯕꯅ ꯅꯨꯡꯁꯥ ꯈꯨꯠꯁꯥ ꯑꯃꯅꯤ ꯀꯪꯗꯕ ꯈꯔꯁꯤꯅ ꯎꯔꯨꯝꯗ ꯑꯣꯏꯅ ꯐꯧꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯅꯨꯡꯁꯥꯁꯦ ꯃꯌꯥꯛ ꯀꯟꯕꯅ ꯐꯤꯒꯁꯦ ꯂꯣꯏ ꯋꯥ ꯂꯣꯏꯔꯦ ꯑꯩꯒꯤ ꯃꯅꯤ ꯄ꯭ꯂꯥꯟꯁꯤꯁꯨ ꯐꯖꯅ ꯍꯦꯜꯗꯤ ꯑꯣꯏꯔꯦ ꯄꯥꯝꯕꯤꯁꯦ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯃꯆꯨꯁꯤꯗꯤ ꯅꯩꯔꯕꯅꯤꯕꯣ ꯌꯥꯝ ꯐꯖꯔꯦ ꯅꯠꯇ꯭ꯔꯥ ꯍꯥꯎꯔꯅꯤ ꯍꯤꯟꯖꯥꯡꯁꯦ ꯍꯧꯖꯤꯛ ꯃꯩ ꯃꯨꯊꯠꯂꯒꯦ ꯂꯣꯏꯔꯦ ꯑꯩ ꯊꯥꯡꯊꯔꯅꯤ ꯁꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯍꯥꯞꯄꯤꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯁꯟꯗꯥꯒꯤꯅꯦꯕꯀꯣ ꯏꯆꯥꯅꯤꯄꯥ ꯃꯥ ꯆꯥꯛ ꯂꯥꯝꯃꯦꯅ ꯑꯩꯅ ꯇꯟ ꯍꯧꯕꯤꯒꯦꯅ ꯇꯧꯋꯤꯅꯦꯕꯀꯣ ꯇꯟꯁꯦ ꯆꯥꯛꯍꯧ ꯆꯦꯡꯒꯤꯅꯤ ꯆꯥꯛꯍꯧ ꯆꯦꯡ ꯆꯤꯅꯤ ꯑꯉꯧꯕ ꯈꯛꯇꯪ ꯍꯥꯞꯄꯒꯅꯦ ꯈꯤꯇꯪ ꯊꯨꯝꯂꯤ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯅ ꯇꯟ ꯍꯧꯕꯤꯒꯦꯅ ꯍꯧꯕꯤꯔꯤꯅꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯌꯦꯡꯁꯤ ꯀꯔꯤ ꯇꯧꯕ ꯊꯣꯔꯛꯏꯕ ꯑꯗꯣ ꯃꯌꯥꯝ ꯇꯟꯁꯦ ꯍꯧꯕ ꯂꯣꯏꯔꯦ ꯇꯟ ꯃꯔꯤꯈꯛ ꯊꯣꯛꯑꯦꯕꯀꯣ ꯑꯗꯣ ꯄꯦꯞꯁꯤ ꯈꯔ ꯂꯩꯌꯦꯕꯀꯣ ꯄꯦꯞꯁꯤꯁꯤꯒ ꯇꯧꯔꯒ ꯊꯛꯑꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯤꯅ ꯑꯃꯨꯛ ꯅꯦꯛꯁ ꯗꯦꯒꯤ ꯚꯤꯗꯤꯑꯣꯅꯤ ꯑꯗꯨꯗꯣ ꯑꯩꯅ ꯉꯁꯤ ꯁꯤꯁꯦ ꯏꯂꯤꯁꯥꯁꯦ ꯁ꯭ꯇꯤꯝ ꯇꯧꯔꯒ ꯊꯣꯡꯒꯦꯅ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯗ ꯁꯨꯝ ꯔꯦꯁꯤꯄꯤ ꯃꯇꯦꯛꯈꯛ ꯁꯨꯝ ꯁꯦꯌꯔ ꯇꯧꯒꯦ ꯑꯗꯣ ꯌꯦꯡꯁꯦꯕꯀꯣ ꯑꯗꯨꯗꯣ ꯁꯤꯁꯦ ꯑꯩꯅ ꯍꯪꯒꯥꯝ ꯃꯔꯨꯅꯦꯕꯀꯣ ꯍꯪꯒꯥꯝ ꯃꯔꯨ ꯑꯃꯨꯕꯤ ꯈꯔꯒ ꯑꯗꯩ ꯑꯉꯧꯕꯤ ꯈꯔꯒ ꯈꯥꯏꯕꯣꯛ ꯇꯧꯋꯤꯅꯦꯕꯀꯣ ꯑꯗꯣ ꯄꯦꯁ ꯁꯦꯝꯃꯦ ꯑꯗꯩ ꯁꯤꯁꯤꯅ ꯑꯃꯨꯛ ꯃꯣꯔꯣꯛ ꯑꯀꯪꯕꯗꯣ ꯑꯩꯅ ꯏꯁꯤꯡ ꯑꯁꯥꯕꯗ ꯉꯥꯏꯍꯥꯛ ꯇꯤꯡꯅ ꯊꯝꯃꯒ ꯁꯤꯒꯤꯁꯨ ꯑꯃꯨꯛ ꯇꯛꯈꯥꯏꯔꯒ ꯄꯦꯁ ꯁꯦꯝꯃꯦꯕꯀꯣ ꯑꯗꯨꯒ ꯑꯩꯗꯤ ꯍꯧꯖꯤꯛ ꯊꯨꯝꯒ ꯌꯥꯏꯉꯪ ꯃꯣꯔꯣꯛ ꯍꯥꯞꯄꯅꯤ ꯑꯗꯒꯤ ꯇꯣꯠꯄ ꯃꯇꯝꯁꯤꯒ ꯃꯥꯁꯇꯔꯠ ꯑꯣꯏꯜ ꯈꯤꯇꯪ ꯑꯃꯁꯨ ꯍꯥꯞꯄꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯅꯦꯕꯀꯣ ꯃꯤꯛꯁ ꯇꯧꯔꯒ ꯑꯗꯨꯗꯒꯤ ꯀꯣꯟ ꯑꯆꯧꯕ ꯑꯃ ꯂꯧꯔꯒ ꯀꯣꯟ ꯑꯆꯧꯕꯗꯨꯒ ꯍꯥꯞꯄꯒ ꯁ꯭ꯇꯦꯟ ꯑꯃ ꯊꯝꯃꯅꯦꯕꯀꯣ ꯁ꯭ꯇꯦꯟꯗꯣ ꯊꯝꯃꯒ ꯑꯗꯩꯗꯤ ꯁꯤ ꯇꯤꯐꯤꯟꯁꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯅꯤ ꯊꯝꯃꯒ ꯑꯗꯨꯒ 30 ꯃꯤꯅꯤꯠ ꯔꯣꯝ ꯑꯩꯅ ꯁꯤ ꯀꯩꯅꯣꯁꯦ
hinjangse steam tꯧꯗꯣꯏꯅꯦꯕꯀꯣ sumaina nong phadoksu mayam sumaina haidi anouba item ama chabasisu haubneba isasidi anytime sum thau tauraga ngauraga chabadodi sum anytime chaidanako sumaina nong phadok anouba recipe ama sum chabasisu sum haubani mayam su sum soidana sum try tobiu jamsatina haubani do mayam loire ai mix toba loire bako do morok atekpasu tangai amani ka khairaga sumaina happe ado ado mayam sumaina haidi jamasu laiba kaino tauba haidi khud su jam changdaba khara masala tosalaga sumaina steam tawraga chabase hausu hauba hoigi jamna laiba process su oyebako ado mayam sondana mu side na mu ai haina tang ama gomu kangsoi tawgena haidi chamthong tawgena aina phutli sonda sum ai sabasigadi chamthong na hawebako sum side ta sum mahi thaknabe na aina sum khara phutli abako huji do mayam sumaina leire ai inghalle ngaha inghallaga yoji makum hangdoe do sumaina leire bako do sise hinjangse sigi hinjangse ahoigi kitang chabada jamna mahau leibado oiduine bako do mayam ai ngasigi video se nungai biragadi mayamna kitang aigi channel sisu kitang chingkhatpiu aidi support to piramo bako do ngasigi di matang se losanjarage mayam bye